Kurumjari. THINGBAIJAM SANATOMBI dagi MAMI TV News Update obisi. India ki Vision 2047 amasung 5 pledges tabak to onthok nabagi matangda action plan sem naba pangthokpa brainstorming session Chintan Shivirda Manipur ki Chief Minister N Biren Su saruk yakre. Haryana gi Faridabad ta ngarang dagi hauraga numin ini chupna pangthokadaba tharam aduda laibak asigi Union Home Minister Amit Shah na chair lauki. Loinana State Nipangi Chief Minister amasung Home Minister amadi State Tarataruki Deputy Chief Minister Singna saruk yake. Lebak asigi internal security ki matangda pangthokpa tharam adu Prime Minister Narendra Modi na chahi asigi Independence Day numita lauthoki bawafam amagi matung ina pakalapa kongthang amani. Hirmasigi matangda ngasi Prime Minister Narendra Modi na video conferencing ki kutangda tharam aduga mari dainaba wafam sing thamgani. Tharam aduda mapungoina cyber crime manage toba police force modernization criminal justice ki system da information technology ki mateng hena launa bhotnaba border management amasung coastal security amadi atai atopa internal security issue kaya gi matangda khananai nagani. Tharamadu da saruk yakiba Manipur ki Chief Minister N Biren na Prime Minister Narendra Modi amasung Union Home Minister Amit Shah na state asigi law and order gi phibam phagatna bahotnabada angam mamating panglakiba adugidamak thagatpa phongdoki. Loinana state asidagi mayai ka bachinjak marufang na muthat nabagi pandamda lengak asina chingshilakliba war on drugs ke campaign asi ngasidi miyanggi achoba khongjang ama oire haiba wafamsu Chief Minister N Biren na thamki. Investigative journalism da akan basafu biba matam oire haina All Manipur Working Journalists Union Amjugi President Wangkhemcha Siamjaina lekhidraba saknairaba journalist Kelen Thokchomgi humfunitoi suba mapokomon tharamga mari lenana pangthopa tharam amada phongdokre ngasi Manipur Press Club da Kelen Thokchom Trust Manipur na sinduna pangthokiba lekhidraba journalist Kelen Thokchomgi humfunitoi suba mapokomon tharam aduda Amjugi President Wangkhemcha Siamjai Editors Guild Manipur ki President Kogendra Komdram Trust asigi advisor amasung trustee Irengbam Arun Amadi Trust asigi founder Thokchom Memchana President member oina saryaki Tharam aduga mari leinana Wangkhemcha Siamjai na hai Lekhidraba Kelen Thokchom asi journalism gi ethics khangna tabak tauba amasung pau sem sabada thoidok hendok na haisingba journalist amani mahak ki pau sing top topa midyang amada changsinba mafongdok amalay Kelen gumba misak ama lekhidaba haibasi lamdam asigi journalist ki fraternity da mangjaba amani matam amada Manipur ge journalist sing cycle tharoga pau khomba chatnarami matam dugi pau sing ayamba thizin humjin ba amadi aran soi sing mari lenaba authorities sing da khodombi tin dura takpa pau ermi asigumba makalgi reporting amasung investigative journalism gi ihau asi ngasidi mayeng tathrapagi mamitai Chenja Tumzagi akan basafu amalayrak liba ngasi kunai asida investigative journalism gi inaw nauba ihaw ama sagat pa matam oire. Kelen Thokchom na pamjaraba investigative journalism asi ngasi gi hagolak liba journalist singda akan basafu ama piba ngamna bagi pandamda chahi kudingi media fellow pirakpa asi trust asigi achumba kongthang amani. Masina journalist kaya investigative journalism da mai onsin duna taruba kunai ama semgatpada chawn mating pangbang ngalagani hainasu Wangkhemcha Siamjaina makatana phongdoki ai for forward chungma mar ka dorami mar ka mai dorami hai ba chebuna hujik le tungi miro le khodo ningsing le domne ako de kap ye ko ihan for forward mayam ka dorami ni shimo bimuda shi ga loi phalang da thelag lai breng an chalaganda ai pana ka dorami ai leader la ka dorami le ba ke ko titi Masini yang lain nuai jerisi. Tharamaduga mari lenana nungtigi phongba pauche sanalai baki paumi Tarem Bisorjita Kelen Thokchom Trust Manipurna kumja lisingani kunithoi kunhumdoi gi media fellow PK Manipur gi tongan ba issue singda maipunana seruk yaramba miyamna father of social worker hairaga hena khangnaba pabung thongnawjam iboyai mena lekhidaba chahi taruk mapung farapagi tharam ngasi singjame parking community hall da pangthokre tharamanduda pabung iboyai ma memorial trust ki convener KH Gopendwang Poirei Lemeral Merapai bi apunba Manipur gi president Imam Memchobi Amuko gi president PH Nandoluwang committee on human rights ki chairman Funindro Konsam, NRC ki President TH Azid, All Manipur Women's Voluntary Association ki President Yumkhaibam Kunjarani, All Manipur Ethnical Socio-Cultural Organization ki Vice President Ragumani Thokchom amasung Manipuri Students Federation ki President Maibam Julesh Kumana, President Member Onasaruk Yake. Thoughts and concepts of Pabung Iboyaima in the contemporary society of Manipur Haiba Hiram da Pangtopa, no magi oiba discussion asina, ngasi gi tharam adugi mapung oiba tharam oike.
Pabung Iboyama gi photo da leisu katuna haudokiba tharam aduda wa ngangkiba singna Pabung Iboyama thoidok dokna mating leiba maribak maramdam gidamak punsigi aroiba tangkak fauba hanbaleiten honaram kiba lamdam asigi tanglaba lani haina singthaki Community amana amabu usita mamongda namthana bahona roidabani asigumba pangdabagi thabak asi chakhotaba thaki wakhaloni haina social scientist Dr. Dhanabir Rashramna fongdokre Wafam asi ngarang All Manipur Ethnical Socio Cultural Organization MSCO amadi Thamlai Village Authority na punna sinduna pangthokiba kunmapan suba ningol chakobagi tharamda Dr. Dhanabir Rashramna fongdokibani Technopal District manung chana laiba Thamlai Village sa pangthokiba tharam aduda All Manipur Working Journalists Union ki President Wangkhemcha Siamjai Lilong Haribi College ki Principal Dr. MD Rahizuddin Sheikh amadi Thamlai Village ki khulakpa DK Songin yauna masak naiba miyoi kayana President member sing oina saruk yaki Taramadu da saruk ya balaki bi tungan ba furup ki ningol sing da khodol pot piduna ikai kumna basu utki Taramadu da social scientist Dr. Dhanabir Rashram nahai ningol chakobana miyam da piriba nungi oiba wakalon sing adu aikoi punna khangmina ba matautai lamdam asida leminarak liba tungan ba furup sing ge marakta amatto oibagi liching makada harauta yamna chamin thakmina bhai basisu ningol chakobagi pandam amani furup khenara basu aikoi amatani haiba wakalon aduna mang tharaga amana amabu ikai kumna ba utba tangai fade Nupi oibi sing awang bathakta ikai kumna duna luna chana tofam thoi macha leraba nupa singna atopa nupiga aronba mari thamduna imung mahi langna ba simbiganu ngaihak leitena khana chainaba imungi angang sing afabo oiba ngamloi sel tanbada ikai bagi mahut isa ge sentok lambi semduna nungsi chanana amasung nungaina hingminaba lamdam amo ohilasi hainasu Dr. Dhanabir Rashramna makatana fongdoke Tokani nupa nakalakan sina nupa kita kena berasi, aduga isi minum nupi sina imum je, pagana pura je nama mok na lagi betul. Angan nupi kasi nupi sina sebab kui ibupa, agar ini biku sebab pasal tu biba kui dia kita mana sih kita berasi kau. Nusi na lu na torgal lagi kita sana apa, moi na nupi nama bodoh, aduh ni imum nupa ini mai boy tu. Moirangda leiba Glory Children Home thamna popina sinduna ngarang ningol chakobi tharam pangthokre tharam aduga mari lenana home asibu chalairiba Dr. L Pishak nahai home asida tongan ba furup singi kanasu leijadraba angang kayamarum leiri makhoigi damak aikoi leri haibigi pandamda lamdam asida punna khundaminari ba furup singi ningol oibi khara chak kauduna chamina bani haina ma na fongdoki Ningthojam sagai ningol chakoba piba singlup pangaltabi korsantabi mangjing wapopina punna sinduna chahi kudingi leptana pangthoktuna lakpa ningol chakobi tharam kumsi chahigi oina sugnu AC gi manung chanba pangantabi makha lekai community hall da pangthokre ningol chakobi tharam aduga mari leinana NET 2022 exam da Manipur gi oina chamaga kunmanga suba rank ta lakibi pangantabi makha lekai digi ningthojam thoiba amasung ningthojam ongbi bimol sakhi ani gi machanu Ningthojam Nirmala dasu achamba khudol pot piduna pukning thagotki Tharamadu da pangantabi gram panchayat ki pradhan Ningthojam ongbi indibalasu saruk yaki Chahi asigi June gi tang tarani thoida chathakiba karakter leiba relief camp talariba imung tara mangagi ningol tara mangada ningol chakobi da khina oina blanket amamam khudol tamkre Moizing Gram Panchayat ki Pradhan MD Waris amasung Upapradhan Mutum Razana sinuna pangthokiba khudol tambagi tharam aduda Moizing GP ki Pradhan MD Waris nahai Ningol chakobi kumhaina lakpada leifam chapam leijadraba imung sing asigi khalaga ngamjaba kharadang mateng pangbani imung sing asina lariba phibam ase yengbada yamna nuaite maramaduna lengak na midyang changbiduna makhoida pangba yaba mateng pangbiu hainasu mahakna fongdoke Maingolsingna awabagi maisakado aina tamjariba khudol asina mikuk amato oirabasu santigi nungaibagi madukondok minasi haidana tamjari loina na sugumba awaba mayam ase leingakna amuktagi miyeng changbiraga makoigi awaba se athuba matamda leifam chafam piraga makoigi settlement amatang puraknaba khut khuja tara lonana ai prathana tawjari Tharamaduga mari leinana Waitogi relief camp talaribi Salam Asalata nahai Ningon chakoba kumai lakpada aikhoige ichaisu ibung ipwa singna chakobagi pau hairapada pukning yamna nungsi makoina leremba yum
ꯇꯛꯊꯣꯛꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯅꯤꯡꯂꯕꯁꯨ ꯌꯥꯎꯕ ꯐꯪꯗꯦ ꯌꯨꯝ ꯇꯛꯊꯣꯛꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯋꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡ ꯏꯄꯥꯅ ꯆꯥꯛ ꯀꯧꯏ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡ ꯏꯄꯥꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅꯅꯣ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯐꯥꯎꯁꯨ ꯂꯩꯖꯕꯁꯨ ꯅꯠꯆꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯔꯥꯎꯔꯒꯅꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯧꯕ ꯂꯥꯛꯇꯣꯏꯁꯦ ꯅ ꯏꯕꯨꯡ ꯏꯄꯥꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯗꯅ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯒꯤ ꯏꯪꯂꯤꯁ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯦꯟꯇꯥꯃꯤꯟꯅꯁꯤ